Nuclear land Thorakpa Yabagi Akiba Haibasi Asengbani Labrog Nuclear land Thorakpa Yabagi Akiba Haibasi Asengba Wapamne Amasung Masibu Tarai na Lolo Davani Haina Russia Foreign Minister Sergei Lavrov na Pongdokre Mahang na Wapamasin Tokaba no Mr. Russia Channel 1 TV interview amada Pongdokivane TASS News Agency na Hai Madude interview adu da Lavrov na Haukiba January da UN Security Council ge Permanent Member Mangana Nuclear land Tokanba Yaba Nate Haiba Wapam Pongdokpa Laikrabani Haibasi Nahongana Panking Masi Aikogi principal the Yumpam Waiba Pidepne Masina Aikobu Lamzing Lam Takoina Tabak Pang Topangam Hale Tawigumbasung Ayhangna Sigumba Nuclear land gay Rixing Asi South Tokan Bapamde Lusing Bakayana Nuclear land gay Rix Asi South Tokan Bapambasu Yauri Haiba Wapam Su Russian Foreign Minister na Pongdoke Lavrov na Haiki Madude Nuclear land gay Danger Asi Yamna Luba Wapam ne Masi Asengbani amasung taray na lawroy davane hanagi US President Donald Trump gi administration manung da Russia na kumjali singa magachamapan marfuga taretta Soviet leader Mikhail Gorbachev amasung American leader Ronald Reagan pikiba statement confirm toba pamki makoina matamadu da nuclear land haibasi sungtok thogaloy da bamani haina phongdokibane nungnang ningai oiribade aikoi ni hiram asigi matang da aikoi ge kaliksingbu wakhal tahanba ngamkhidaba asine Tawigumba sung aikoi na US President Joe Biden ge administration ga masigi statement asi haukiba junda Geneva da pangthokiba summit na hongna na amuk biana khi interview adu da Lavrov na Ukraine gi President Volodymyr Zelensky bu negotiation chathaning ba oina malem da uhalli haina maral sikhi amasung masamak afaba actor amani haijaduna lakli haiki Tawigumba sung Zelensky na phongdokiba sing kupna yengsinba tarabadi mahak na hairiba amadi pankiba sing amaga tayo na haibasi khangba ngamme Mahak na makata aradun haiki madude Russia na akhanaba operation ama chathakibadage nongchuplomgi laibaksing na Ukraine da kusukulai kaya pisin kibasina NATO alliance na thangai siang na Russia ga land soknari haibasi tae khulai sing ase special operation da thabak tawriba Russian military gi legitimate target oiragani haina Lavrov na makata khe Russia na Azovstal steel plant akoiba da ceasefire laukthokre Ukraine gi hithangom city Mariupol da hojik laihoriba Ukrainia resistance aduna sangjapam logduna lairakhiba industrial area adudagi misam sing laukthokpa yahanana ba Azovstal steel plant adugi akoibada ngahan ningthokaba numita Russian Defense Ministry na ceasefire ama laukthokre Russia gi troops sing na Moscow gi matamda pung anei GMT da pung tara ka mathoi April kunga manga 2022 dagi makoi gi nakandagi oina lan leplaga nei miyamda Sapagadaba arapa amada makogi unit sing hangdoklagani amasung misam sing lokthokpa yahalagani haina statement amada Defense Ministry aduna haike misam sing adu makoina khanjaba makai ama hekta puthokiba yagani haina statement aduna haike Ukraine gi nakandagi so Azovstal da anguba phiral sing haigatuna miyam puthokpagi thabak sing adu haunaba thorang tawri haibadu soidana mak utkadabani haina Russia gi Defense Ministry aduna makha takhi Ministry adugi matungina minute kuntra khudingi radio channel singi kuthangda Azovstal plan adugi manungda lariba sing aduda pawasi pikhigane Russia na hokiba chayol da Ukraine gi pak chauraba Azovstal industrial area adu khagnatana lan gi mijang da maru oiraba nongpok thangba Ukraine city adu makoina mapung phana paire haike Ukrainian lan mi troop singa loina micham sa kaya changjapam lawri haiba Steel works adu blockade taunaba President Vladimir Putin na order tawkibane Ukraine ngamkhai manakta laiba Russia gi oil depot mai chakrai Ukraine gi ngamkhai manak nangna laiba Russia gi fuel depot ngahan mai na tumna chakre haina Russia gi emergency service authority na phongdorok le Briang city manakta laiba Russia gi oil storage depot adu ngahan ayuk angan bada mai na tumna chaklakhibani haire mai chakpagi video clip sing adu hojik social media da share taunaba hengalak le Ukraine gi ngamkhai manakta laiba Brianka da laiba Russia gi administrative center adu Russia gi khanong chuplom da kilometer sahumga marifurom lapna laibani haire thogdok asi Russian landmi sing na Ukraine gi Kharkiv region da laiba chungai manake oil depot adu air strike chathaduna mangan takhan khraba matung nongma laidaga thokibane tha asigi kungani thoigi angan ba yukta su Ukraine gi helicopter na ain akaiba mawong da Russia gi Belgorod ta laiba Rosneft fuel depot ta attack togduna mai thakiba laikhre haire France ta Emmanuel Macron na mai pakre France ta Emmanuel Macron na mahaki lamba oiriba far right ke opponent Marine Le Pen bu mai thiba piduna ani subatam gi president pairagani haina official report amagi matungina phongdok le malem gi khwaidagi ahal oiraba masagi chahi 138 suraba laikhidre
मालेमगी ओइना ख्वाइदगी चही यामलबा जापानीज वुमेन काने तनाका मसागी चही चामगा तरामापन सुबदा लैखिद्रे हाइना NHK ना थादोरकपा चेरोल अमदा खंगलगले काने तनाका कुमसिंग लिसिंग अमगा चमापन अहुमगी जनवरी अनिदा पोखे नुमित अदु राइट ब्रदर मचिन मनाउना मखोइगी अहानबा एरोप्लेन कंट्रोल तौदुना माइ पाकना चांगिंखिबा नुमित ने लैखिद्रबी तनाका गुइनेस वर्ल्ड रेकॉर्ड कुमसिंग 2019 दा ख्वाइदगी अहल ओइरबी मियोय अमा ओइना कन्फर्म तौदुना ममिंग याउखिबने महाग नहान जापान गे फुकुओका सिटी दा लैबा हॉस्पिटल अमदा अहल ओइरकपना मरम ओइदुना लैखिदबनी हाइरे अरोइबदा ताबिरिबा पुंगनमकपु थागतचरे।